ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯚꯕꯟꯒꯤ ꯂꯝ ꯃꯥꯡꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ MSFꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ Delhi leba Manipur Bhavan gi lam manglibasi numit 15 gi manungda Manipur sarkarna white paper ma puthokadabani puthokdaba tarabadi akanba khongjang changsingani haina MSF ki advisor TH Udoy Luangna phongdokre ngasi MSF ki head office pangthokpa paumi singa unabaduda president MD KS Rajuddin amadi external affairs secretary Peter Kharamna chingmana musing asina saruyakhi Udoy Luangna makha taraduna Delhi ki Janakapuri da leiriba Manipur Bhavan asi mapu pandabaka chapmanare Manipur dagi lakpa tongan ba kanglup singi mi punba yabagi mafam leite tongan ba non local singakta leiba amade masida administration tawriba asisu Manipur machana te haike awang numpok lamdam gi mioi kaya tathi tawaina tobagi crime hengalagli basti Manipur sarkarna crisis management tawiba tangai fade NEC amadi Mizoram da Manipur Bhavan gi lam pithokiba si yabangamloi awang numpok lamdam gi MP singda appeal tawraduna anti racism INC ek oina chananaba pressure pigadabani Delhi board amadi CBSC gi course da Manipur gi itihas yaholu amadi Delhi gi electronic media gi channel amada awang numpok lamdam gi oiba tongan ba channel ama hapi haiki amaromda Bhavan asida electronic transformer ama thamjinduna khudong chadaba thoalibasi sarkarna yengsin ba changi Manipur Information Center sisu mathau tawdabaga chapmanare hairaduna Panthoibi Emporium renovation tawbada changiba senpham asi yamna chanade Delhi da leiriba ichilinaw singna thabal chongba tawbiganu amasung dress set padasu section naba handak yengsinba chatluba da yawkiba MSF ki advisor asina phongdokhi demand of Jaisi Manipur government da masidagina 15 days bogi manungda white paper ma puthokpigidabne marumdi karigino harganda Manipur ki Lairiba Bhavan Manung Sidai da Sanya Kya Puri ki Lam Chaurba Singdu ki power supply si akoi ki base land da Madu Thame Madu na Karigumba rainy season matamda di akoi ising na Madu foot ani bo ki sang si ayam matamda dum hajinduna lay adu moi ki ising chingthokna na badi pam lerami in case machine hai si kaigumba fail ho gibo timing ga tangka ga thoga de Mai pokai rakna Manipur Bhavan tum da chawi da maram su leite mangui de maram su leite School manakta Fatahudi haidokpham oirakpadagi parikha thariba mahiroi sing anaba yawbuda natana parikha hall manungda handokpa yawnare hiramsida report ama Thaudo ase Imphal gi mayolmakta da leiriba Ananda Singha Higher Secondary School da hawkhiba numit kharningi mamangdagi thokpani ISTV News ki akhanaba team amana thijinbada Higher Secondary School asigi hek maningda leiba mayarop chawa pukhi ado phunaba gidamak phata hodi amadi apu masa haithabadagi hoje class 10 amadi 12 thariba mahiroi sing manam namthiba khangnaba machin menduna paikha thawba thengnarki invigilator taba oja kharna manam namthiba sina maram oiduna paikha thaba mahiroi sing ana yek yawbada natana paikha hall manungda orakpasu yawi hairi thaudo asiga mari leinana school asigi principal Kesumatina manam ka hena namthiba sina ma masada natana staff sing tatana ana yek yawre hiramasida yengsinminaba DC Imphal East yawna mari leinaba authority singda aiba chirol piduna wakat khrabasu ngasi phaba kanaba phangri loinana mahiroi singi anoba session lakpada pawasi khangnaraklabadi mahiroi taminaba leitaduna school asi mutkigadra haibgi singnaba leire hairi athubada awaba singase konaba thabolokotuna school asibu kanbiu phongdorokle ai school manung sida get exam padagi angakpa manamiba khoi phamma ngamdaba masi ohanbiu haijani haijani kuju kuramdari aduga Anand Singh Higher Secondary Academy si yam phajana ingna tapna direct la shugi maramda develop tawkhalai school amani si muthatpigi na prajamyam na muthatpigi phase prajamyam na kanbiu si jo ai request tawjare mit tagi pita na ai haijari ai school si atupa tariba prakha center tariba ngang singsina machin men dana ngang magi mapuntungi punchi lekka durba board ki exam council exam thariba sida mayum da kari tamangani madugi skududi maha paki masakni sumayan khutsi melaga prakha kolomji I na tamangani ayodi karamba matung da ta pa karamba tungda la pa karamba chhatra chhatri na state ming janingani karamba mama pam si like tamba thaningani adusu khanbiu amaromda masing yama mahiroi sing tamliba Higher Secondary School amaga hek tainana loka kom oisinbaguma thong ase laibakthibani mahiroi singi ingbiduna athubada mari leinawa authority singna masidagi ngakthongnaba thaba pakhat piu haina
Students League Manipur की Vice President T.S. Hemantana मरी लेनबा सिंगी पुनिंग चिंगसिलगली मसीगी मनम फत्ता हौदी की मनम मसीना छात्र सिंग लाइक लाइक सु तंबदा क्या पुनिंग खोइदाना पुनिंग चंग ngамdre मसीना मरम ओरगा मरी लेना बा अथॉरिटी सिंग ना थुबो मतमदा हाइबा फत्ता हौदी सिंग असिबु लौथोकपिदुना छात्र सिंगदा महि मसिंग तंबदा अयत पापन पिबिदनबा स्टूडेंट लीग मणिपुर की माइकैदगी निंगसिंगजे NG Sanjoyga loinana paudam jariba Richard Rangan Imphal East English singani taramari ke academic session gi mission school singda ming chanba ki lottery tawbada khankiba mairoi singa ming chankiba ki changa changdamna duna yengbada yamna chauna khenare haina MSF na thadorpa cherol amana khanglakli lottery tawduna khallaba angang singi makhoi na laukiba form number singa loina na lauthokadabani amasung makhoi gi listing ningthina namthoklaga thetkadabani admission ki lottery tawbada form gi mamal laudana basu MSF na khanglakli hauji pawgi malthana tem prekama Break matungda amukan nataram noksari makhataba pauda urup maya lekaida nauna saba ibudau punal ningthau telhaiba sanglen ngasi kairau kendra gi MLA karam thamarjin na sangakrai sakho thawangi tabakta punna jangsin minasi haina MLA na phongthokrai Handak lakadoriba Lok Sabha Mikhalda inner ki oina BJP ki ticket tanarambi oinam Indira BJP dagi toklage haina BJP Manipur Pradesh ki president da aiba cherol pisinkre haina ngasi Manipur Press Club da Indira Masana Paumi sing da phongdokre miyam gi apambagi matungina Mikhal thengnadabagi warep lobani BJP asi mahakna yamna nungsina khanjaba party ma oirabasu party manungda aranba tawba mioi kharana phajakraba party ki wakalon mangale haina nungaitaba phongdokhi Nupi munamda biraba, nupi bu discriminate to biraba, nupi ki nama hande yungbi drama party amada, nupi kaya singa sakar mai to dana, koi thola ka tori no, miyan nakhangi, nupi amana rajniti da nak pahay base, asukki matik awaman, nupi singlu aiba, sabay sa asukki matik yami, adumo, nupi masyado na, nupa singdagi hendna, national level da, North East ki state ni party insa ho rabta na lai raba. Party ke atugumba soldier amabu ikai piba amadi miyam mamangbe saltoba nethabiba party ki laiba rule puna mangakaba 2013 ki May September ki tang 13 ta sangakpa candidate amaguna maru oiba party ki singbani haina khanba aduga party ki sahi kaya ni sangsina warakpa energy ki tingjariba masagi ngamjaba makhai party ko kona jaba adiduna Party ki point ticket harpa matam da khana bidragadi Bharatiya Janata Party ki asade himniba party sina normally ekhoi bu soidar masak khangbirakane na hariba tungi asagi da magbole kane na khaluri ba missing adu ticket thangane na khoi sato bu yabra Manipur State Minority Commission ge chairperson athuba matamda sindoktuna minority Muslim singi marktagi batik chaba mioi ama khalaga mapung phaba commission ama ohinbi haina all Manipur Muslim Organization Coordinating Committee na thadorpa cherol amana khanglakri minority Muslim singi MLA singna su masida meeting changbi hairi hauji pawgi marktana atenba break amamu Break matungda amukan natam noksari makhataba pauda Congress Party asi miyamgi ihona oikhibani haina Deputy Chief Minister Gaikhangamna phongdokrai Gaisamthong Kendra Youth Congress Committee na sinduna ngasi Gaisampat Community Hall da pangthokpa Youth Congress Enrollment Program da Gaikhangamna wafamasi phongdokhibani Thauramadu da Gaisamthong Block Congress Committee ki President Salam Ibochau Parliamentary Secretary Victor Kaising amade Hana Minister Oiramba L Jayant Kumar su sarugakhi Wangang kibasing na phongdoklakibada Bharat ki nupi amadi naha singda akanba midyang changduna Indian National Congress asi chahi chahum chupna panaba pandam thamlei Gaisamthong Kendra ge su Congress pu mapangal kankhatnana honabada achauba room ama ohensi haike L Jayant Kumar na hauzuki matamda naha sing maroi ba thodang amade nupi singda hena sakti pibagi thausil ama AICC ke Vice President Rahul Gandhi na chatharakli basi achumba khongthangni Manipur da su tongan ba program kaya pangthokli Gaisamthong Kendra ge naha kaya ngasi enrollment tawki haiba wapam phongdokhi Hauzi maroi ba pau amhona Delhi da leba Manipur Bhavan gi lamang liba sin mit tara mangani ki manungda Manipur sarkar na white paper ma puthokrabadi MSF na khongjang changsin ga dori hauzi ki oina de ISTV ni pijaba pau matang se loijare miku khari matungda ahen ba pau singa loina na amana phangmi gani